Hey beautiful. 하이동나더비 이바니 땀통나더비 끝나라 너기 아이기 와리도 더비 와리 그냥 와리 리로 이제 하고 샤이네 Yo. अरे यार नग्न साथको नग्न लैयो ताब फंगहल्लो नुंसी खोंजिल्लो लैनम येंखिनु lamnanba kanada नुंसीबदो नंगी आइगी ओइहल्लो नुंसी असेंबा आइगी ओइहल्लो मैं नुंगाइबिदि अना यौदब अफब नुंगाइब नुमित तोमिनसे खुरुमजरिये ब्रो सी नहानदे आइना लोनदा नुपी अमता थिबियो हाइदि यादे लोनदा नुपी थिबियो अरे ठीक सुंखोय छोदन ममी तांगबा मना पंगबा No no no. ब्रो आई यूट्यूबर सिंगी ममांगदा नुपी चोपा तारे डबल ओइहनबियु ब्रो कई यूट्यूबर ममांगदा नुपी चोपा तारे पता नहीं मेरा लाले नहीं कहीं यूट्यूबर ममांगदा चोपा तारे नुपी डबल ओइहनबियु ब्रो कई नुपी पियो हाइरो कई ग्यान तादरे नहीं यूट्यूबर ममांगदा चोपा तारे है नंग हाइजना नत्रगना सुमाइना रो यूट्यूबर अमदा नुपी पियो हाइगरे नमानबे ममांगदा नुपी पियो ना हाइरगा पिरक्तेना चोपा तारे हाइरो नत्र आई मको गावसी मको गाव ब्रो आई नुपी ने याम नुक्सी हाइरसे कईगिनो No 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 no. मगुन मन लेबेगी ब्रदर की वीडियो से येंगबा याम नुंगाइये अदो सब्सक्राइब की तौदरिये करी हाइत्रबाबो सब्सक्राइब तौ आंगांग बयेकपम यावदो कनो कमेंट मचु कमेंट आईडी कनो फ्रेंडी टमाटो मचुगी आंगांग ने मचु यावदो पी अचौदो न कुपी अचौदो आ तौरुना कैगानदा थेंगा मी येंगो नब्रा Oh, Tinobo! Cielo! Tienyo. Principal na tanay napsalan. Ang ni like pa dun fatare. Hey! Isay tama le do ara phone thamma mi ji. My heart make it send me. My character can send me. Baby, I don't wanna send me. Yam nungai jabido headphone ga thinjalaga lambi ga chatpaje leisabi ga lakpaje heroin ta on mini headphone thinjaladi aduga aina hero aduga mood amda
ꯏꯁꯩ ꯃꯈꯣꯟ ꯊꯣꯛꯅ ꯁꯛꯎꯔꯒꯅ ꯄꯨꯡ ꯂꯩꯊꯦꯛꯈ꯭ꯔꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯁꯤ ꯁꯦꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯦꯗꯤꯀꯦꯜ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯅ ꯁꯦꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯦꯁꯃꯦꯟꯅ ꯁꯦꯝꯒꯗ꯭ꯔꯥ ꯁꯤꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯑꯣꯟꯊꯒꯦꯕꯀꯣ ꯄ꯭ꯔꯦꯁꯃꯦꯟ ꯗꯥꯏꯇꯗꯣ ꯑꯩꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯅꯪꯒꯤ ꯑꯣꯏꯔꯅꯤ ꯅꯪꯒꯤ ꯗꯥꯏꯇ ꯃꯥꯒꯤ ꯑꯣꯏꯔꯅꯤ ꯆꯒꯦꯝ ꯄꯣꯝꯕ ꯏꯟꯖꯥꯡꯅꯦ ꯀꯅꯥ ꯆꯥꯒꯦ? ꯑꯦ ꯅꯌꯥꯗ ꯐꯥꯛꯇꯣꯛꯑꯒ ꯍꯋꯥꯏ ꯅꯝꯊꯟꯗꯅ ꯅꯪ. ꯅꯝꯖꯜꯂꯨ ꯆꯒꯦꯝ ꯄꯣꯡꯕ ꯍꯤꯟꯖꯥꯡꯅꯤ ꯀꯅꯥ ꯆꯥꯒꯦ? ꯌꯦꯟ ꯊꯣꯡꯕꯕꯨ ꯀꯅꯥ ꯆꯥꯒꯦꯅ ꯇꯧꯕꯁꯨ ꯊꯣꯛꯈꯤꯅꯤ. ꯆꯦ ꯆꯪꯁꯤꯜꯂꯣ ꯏꯁꯩ ꯍꯧꯔꯣ. ꯉꯥꯏꯔꯤ ꯉꯁꯤꯁꯨ ꯆꯪꯉꯣ. ꯊꯃꯣꯏꯕꯨ ꯀꯁꯨꯕꯤ. ꯅꯃꯣꯏ ꯇꯞꯃꯜꯂꯦ ꯅꯪ ꯍꯥꯏꯗꯣ ꯇꯞꯃꯜꯂꯦꯕ. ꯄ꯭ꯂꯦꯗ ꯁꯤꯒꯨꯝꯕ ꯄꯥꯏꯔ ꯐꯝꯃꯛ ꯋꯥꯗꯣ ꯑꯩꯅ ꯉꯁꯥꯏꯗꯩ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯨꯅ ꯈꯪꯉꯦ ꯅꯪꯗꯤ ꯂꯋꯥꯏ ꯃꯆꯥꯅꯤꯅ ꯑꯗꯨꯝ ꯈꯪꯉꯦꯕ ꯈꯪꯕ꯭ꯔꯥ? ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦ. No, 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 no. ꯊꯥꯕꯜꯒꯤ ꯋꯥꯗꯤꯀꯣ ꯐꯤ ꯌꯥꯟꯅꯕ ꯀꯩꯅꯣ ꯍꯥꯏꯅꯩꯗꯅ ꯍꯦꯡꯒꯔ ꯑꯣꯏꯅꯩꯅ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯑꯣꯏꯔꯦꯕ ꯊꯥꯕꯜꯒꯤ ꯋꯥꯗꯗꯤ ꯆꯪꯁꯤꯜꯂꯒ ꯆꯣꯡꯒꯦ ꯈꯟꯖꯕꯗꯣ ꯑꯗꯨꯒ ꯃꯤꯅ ꯍꯦꯛꯇ ꯍꯥꯟꯈꯤꯕꯗꯣ ꯐꯪꯒꯅꯤ ꯊꯥꯖꯗꯦ ꯃꯊꯣꯏꯅ ꯀꯩꯅꯣ ꯄꯩꯁꯥ ꯃꯌꯥꯝꯅꯤꯅ ꯋꯥꯎ ꯄꯩꯁꯥ ꯃꯌꯥꯝ ꯁꯅꯥꯒꯤ ꯀꯩꯅꯣꯝ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯁꯅꯥꯒꯤ ꯗꯥꯏꯔꯦꯛ ꯁꯅꯥꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯊꯣꯛꯑꯦꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯌꯦꯡꯅꯔꯤ ꯆꯅꯈꯣꯡꯒꯤ ꯊꯨꯡꯈꯣꯡꯗ ꯂꯩꯔꯝꯕꯅꯦ ꯍꯥꯏꯔꯤ ꯃꯌꯥꯝ ꯃꯤ ꯑꯃꯅ ꯊꯥꯡꯕ ꯉꯝꯗꯦꯁꯦ ꯃꯥꯒꯤ ꯋꯦꯠꯁꯦ ꯃꯤ ꯑꯃꯅ ꯊꯥꯡꯕ ꯉꯝꯗꯦ ꯁꯨꯝ ꯆꯥꯎꯗꯦ ꯑꯔꯦ ꯁꯤꯅ ꯆꯅꯈꯣꯡꯒꯤ ꯊꯨꯡꯈꯣꯡꯅꯦ ꯌꯥꯝꯅ ꯁꯥꯕ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯌꯦꯡꯅꯕ ꯌꯥꯝ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯤ ꯃꯌꯥꯝ ꯌꯦꯡꯅꯕ ꯌꯥꯝ ꯂꯥꯛꯑꯦ ꯐꯔꯦ ꯁꯨꯛꯇꯪ ꯆꯥꯎꯕ ꯑꯦ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯍꯧꯖꯤꯛ ꯁꯅꯥꯒꯤ ꯗꯥꯏꯔꯦꯛ ꯁꯅꯥꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯊꯣꯛꯑꯦꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯌꯦꯡꯅꯔꯤ ꯆꯅꯈꯣꯡꯒꯤ ꯊꯨꯡꯈꯣꯡꯗ ꯂꯩꯔꯝꯕꯅꯦ ꯍꯥꯏꯔꯤ ꯃꯌꯥꯝ ꯃꯤ ꯑꯃꯅ ꯊꯥꯡꯕ ꯉꯝꯗꯦꯁꯦ ꯃꯥꯒꯤ ꯋꯦꯠꯁꯦ ꯏꯁꯣꯔꯕꯨ ꯊꯥꯖꯗꯕ ꯂꯥꯏꯕꯨ ꯊꯥꯖꯗꯕ ꯑꯗꯨꯝꯕꯒꯤ ꯋꯥꯈꯟꯗꯤ ꯅꯠꯇꯦꯕꯀꯣ ꯁꯨꯛꯇꯪ ꯆꯥꯎꯕ ꯀꯩꯅꯣꯁꯦ ꯃꯤ ꯑꯃꯅ ꯊꯥꯡ ꯉꯝꯗꯦ ꯙꯔꯃꯒꯤ ꯃꯔꯝꯗꯀꯣ ꯑꯁ ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯇꯜꯂꯦꯅ ꯍꯥꯏꯄꯥ ꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯑꯩ ꯇꯣꯛꯑꯁꯤ ꯑꯩ ꯈꯤꯇꯪ ꯆꯥꯎꯕ ꯀꯩꯅꯣꯗꯨꯗ ꯊꯥꯡꯕ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝꯗꯤ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯗ꯭ꯔꯦ ꯑꯄꯪꯕꯩ ꯃꯔꯟ ꯀꯅꯥꯅ ꯆꯥꯏ ꯑꯁꯤꯡꯕꯅ ꯆꯥꯏ ꯑꯗꯨꯝ ꯆꯥꯈ꯭ꯔꯦ ꯑꯗꯨꯝ
미와 ꯉꯥꯡꯅꯔꯤꯉꯩꯗ ꯑꯩ ꯃꯇꯝꯁꯤ ꯑꯥ ꯌꯧ ꯕꯥꯏ ꯕꯥꯏ Ikut kuring nanti Satangna Hina tapna aigi Wakhalna Ikut kuring nanti Satangna